Directorate of Information and Public Relations DIPR na shillaga paomee singi team ama Shuirui Lily Festival houdokpagi paulo chatpada Central Force na chatarakkhiba Ka-Henba Thoung adu Lok Sabha ke member Dr. Angomcha Bimol Akoijam na akanba maong da condemn toubaga loinana Governor Ajay Kumar Bhalla da Memorandum ama Pisinkhre Memorandum aduna hai Tourism Department na shillaga ukrul da pangthokliba Shuirui Lily Festival houdokpagi paulo chatkhiba paomee gi team adu Maharajament amdung BSF ke apunba amana khamlaga paomee singna tonglakba bus aduda thariba Manipuri State Transport haiba adudagi Manipur haiba wahai adu lawthoknaba khangankhibadagi paomee sing adu Imphal da halakhibani paomee singna Maharajament amasung BSF ki apunba team amana chatharakkhiba thong adugi matangda Governor na mityeng changba horam nagani haibagi thajaba lay adomainamak Central Force na chattharakkhiba Ka-Henba Thoung adu amuk hana ningsingba oina cherol asi thabani Central Force na chattharakkhiba Thoung aduna masagi organization adu mingset thihanbata natana idea of Manipuri gi mayokta lairiba singa lautunaraga chattharakkhiba haibagi chingnaba ama miyamda phawhalle makoina chattharakkhiba Thoung adu constitution gi mayoktani Thong adu state asigi administration na hakthengna singnabaga loinana lamdam asigi tangdu laitaba thugainaba hotnaba thong amani uniform setlaga mathau tawriba sing asina asiguma Ka-Henba Thoung chatharakpa asidagi henna nungdang ngai uba thong ama amuk leitre badamaduna hiramasigi matangda akhanaba mityeng changbaga loinana matik chaba action laukhatpiu haina susterol laduna makhatari